ꯂꯩꯁꯤꯕꯨ ꯀꯥꯏꯗꯅꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯦ ꯃꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯧꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁ ꯅꯣꯡꯁꯤꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯍꯧꯔꯛꯑꯦ ꯑꯣ ꯑꯥꯗꯒꯤ ꯂꯝꯕꯤ ꯃꯆꯥꯁꯤꯗ ꯁꯨꯝ ꯆꯠꯂꯒꯦ ꯃꯐꯝꯁꯤꯗꯤ ꯂꯩꯒ ꯂꯩ ꯉꯥꯛꯇ ꯑꯉꯥꯡꯕ ꯃꯆꯨ ꯃꯆꯨ ꯃꯈꯜ ꯃꯈꯜ ꯁꯥꯠꯂꯤꯅꯦ ꯑꯦ ꯀꯩ ꯄꯥꯠꯅꯣ ꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯑꯁꯨꯛ ꯐꯖꯕ ꯃꯐꯝꯁꯦ ꯑꯩꯗꯤ ꯉꯥꯟꯅꯤ ꯈꯪꯗꯦ ꯉꯁꯤ ꯈꯛ ꯈꯪꯉꯦ ꯃꯐꯝꯁꯦ ꯏꯆꯤꯛ ꯆꯤꯛꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ ꯏꯁꯥ ꯄꯨꯝꯕ ꯏꯊꯟ ꯊꯟꯈ꯭ꯔꯦ ꯀꯅꯥꯅꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯇꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂ ꯆꯠꯂꯤꯕꯗꯣ ꯑꯩ ꯉꯁꯥꯏꯅ ꯎꯔꯨꯕꯅꯦ ꯃꯅꯨꯡꯗ ꯐꯖ ꯐꯖꯕ ꯃꯐꯝ ꯌꯥꯝ ꯂꯩ ꯃꯗꯨ ꯌꯦꯡꯍꯟꯒꯦ ꯂꯥꯛꯑꯣ ꯂꯝꯕꯤꯗ ꯁꯥꯠꯄ ꯂꯩꯗꯤ ꯑꯗꯨꯛ ꯌꯧꯅ ꯐꯖꯕ ꯅꯠꯇꯦ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯂꯩ ꯃꯗꯨ ꯌꯦꯡꯍꯟꯒꯦ ꯂꯥꯛꯑꯣ ꯅꯪꯅ ꯂꯥꯛꯑꯣꯗꯤ ꯍꯥꯏ ꯈꯣꯡꯊꯥꯡꯗꯤ ꯂꯦꯞꯇꯦ ꯉꯥꯏꯈꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯕꯤꯌꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯂꯥꯛꯑꯣ ꯅꯪ ꯃꯐꯝꯁꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯩ ꯑꯣꯟꯊꯣꯛꯅ ꯄꯨꯛꯅꯤꯡ ꯍꯨꯈ꯭ꯔꯦ ꯂꯩꯁꯤꯡ ꯑꯁꯦ ꯅꯪꯅ ꯁꯣꯛꯎꯕꯗꯤ ꯌꯥꯔꯣꯏ ꯃꯊꯟꯇ ꯊꯨꯞꯆꯤꯟꯈꯤꯅꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯦ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯍꯜꯂꯤꯕꯅꯤ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏ ꯃꯐꯝ ꯑꯁꯦ ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯁꯦꯝꯃꯛꯄꯅꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ इस करी मंगनो फजख्रब मफमदा लापना चलमे अदुगा आइगा लोइनरिबा नुपादुना कना मसिबु अफाबा मंगनि हाइसिरा नत्रगना फतबा मंगनि हाइसिरा फतबदी ओइरो माना मफमदो महौसा लाइरेंबिगी सानाफमनिसु हाइरमे आइगी मंगसा कनादासु ताक्थोकनिंगदे नुमिचुपा निसिंदुना लाइरगे सोमने से ऐसा मंत्र सुमलबा अमगुम तुमिने खंगदना लाइरिबा करिगिनो आइबु मफमसिदा पुबिरिबा करिगिनो
ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯦ ꯏꯪꯅ ꯐꯖꯕꯅꯤ ꯈꯨꯠꯁꯦꯝ ꯌꯥꯎꯗꯕ ꯐꯖꯕꯅꯤ ꯃꯍꯧꯁꯥ ꯂꯩꯔꯝꯃꯤꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯀꯌꯥ ꯃꯪꯂꯥꯟ ꯀꯌꯥ ꯎꯕ ꯐꯪꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯡꯁꯤꯕ ꯏꯁꯩꯒꯤ ꯁꯨꯔ ꯑꯃ ꯇꯥꯔꯤꯁꯤꯕꯣ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯕꯤꯌꯨ ꯎꯄꯥꯜꯁꯤꯗ ꯇꯣꯡꯂꯤꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯈꯣꯡꯂꯛꯄ ꯃꯈꯣꯜꯅꯤ ꯏꯁꯩ ꯅꯠꯇꯦ ꯃꯈꯣꯏꯅ ꯈꯣꯡꯕ ꯃꯈꯣꯜꯁꯦ ꯑꯩꯗꯤ ꯏꯁꯩ ꯑꯣꯏꯅ ꯇꯥꯔ ꯃꯥꯜꯂꯦ ꯃꯐꯝꯁꯤꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯁꯦ ꯀꯅꯥꯅꯁꯨ ꯊꯥꯔꯨꯕ ꯅꯠꯇꯦ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯥꯠ ꯎꯃꯪ ꯑꯁꯦ ꯂꯩꯐꯝꯅꯤ ꯍꯥꯏꯅ ꯀꯅꯥꯁꯨ ꯆꯪꯅꯗꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯪꯂꯨꯔꯕꯗꯤ ꯎꯆꯦꯛ ꯋꯥꯌꯥ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡꯁꯦ ꯑꯃꯠꯇꯁꯨ ꯍꯤꯡꯕ ꯉꯝꯂꯣꯏ ꯐꯖꯔꯕ ꯂꯩꯀꯣꯜꯁꯦ ꯃꯥꯡꯈꯤꯅꯤ ꯀꯥꯏꯗꯒꯤ ꯂꯥꯛꯄ ꯃꯩꯉꯥꯜꯅꯣ ꯃꯩ ꯅꯠꯇꯦ ꯇꯟꯗꯟꯁꯤꯡꯅ ꯍꯔꯥꯎꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯖꯒꯣꯏ ꯈꯨꯊꯦꯛ ꯈꯨꯗꯤꯡ ꯃꯉꯥꯜ ꯊꯣꯛꯑꯦ ꯃꯉꯥꯜ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯃꯝ ꯑꯃꯠꯇ ꯂꯩꯍꯟꯗꯦ ꯀꯌꯥꯗ ꯅꯤꯡꯊꯤꯖꯅ ꯐꯖꯔꯤꯕ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯇꯤꯟꯅꯔꯤ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯃꯤꯡꯗꯣ ꯍꯥꯏꯔꯝꯃꯣ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯚꯤꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯇꯨꯝꯅ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯇꯨꯝꯕꯗ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯕꯨꯡ ꯐꯔꯦ ꯄꯣꯊꯥꯖꯔꯣ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯆꯣꯏꯔꯣꯜ ꯅꯠꯇꯦ ꯑꯁꯦꯡꯕ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯨꯃꯨꯡꯗꯨꯅ ꯂꯩꯁꯤꯕꯣ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯟꯗꯛꯇꯤ ꯃꯊꯪ ꯏꯔꯥꯡ ꯍꯧꯋꯤꯗ ꯑꯩꯁꯦ ꯃꯉꯥꯜ ꯑꯃꯗꯤ ꯇꯥꯏꯕꯪ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯤꯡꯂꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯄꯥꯈꯪ ꯑꯃꯠꯇꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯪꯂꯥꯟꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯊꯣꯏꯕꯤ ꯅꯪ ꯉꯥꯎꯔꯦ ꯇꯁꯦꯡꯅ ꯉꯥꯎꯔꯦ ꯃꯪꯂꯥꯟꯗ ꯎꯕ ꯅꯨꯄꯥꯕꯨ ꯇꯥꯏꯕꯪꯗ ꯀꯃꯥꯏꯅ ꯊꯦꯡꯅꯗꯣꯏꯅꯣ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯇꯨꯝꯗꯅ ꯃꯪꯕꯒꯨꯝ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯁꯛꯇꯝ ꯑꯃꯅ ꯑꯩꯍꯥꯛꯄꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯦ ꯃꯪꯒꯤ ꯋꯥꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯔꯕꯗꯤ ꯂꯥꯟꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ
ꯃꯪꯂꯥꯟꯗꯣ ꯇꯥꯏꯕꯪꯒꯨꯝ ꯇꯣꯏꯅ ꯊꯣꯛꯑꯦ ꯑꯩ ꯃꯪꯂꯥꯟꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯒꯤ ꯇꯃꯥꯅ ꯅꯪꯕꯨ ꯑꯣꯜꯂꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯁꯛꯇꯝꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ